Huzik security advisor koigi unified command pai akoina koigi mayam na khwaidagi langtakna riba huziki kari unified command gi action che ade security advisor pari basina lowdri bas kari gi no haibagi ngasi tasena khangba ngamakta dana sena huzik state forces ngasi ani sire adagi sokpa mayam yaure huzik makoi se kari phibam da leidi bano more manung sida makoi state forces leidi bas safe oirabra oidibra haibagi question do hangning bagi damakta huziki Kuldeep Singh unazarure adagi nahansu kuki terrorist sing du khulai पायरब सिंगदुना कोइगी मिचम प्रजा मरी अमा तमथिना हातो पिखरबने अदुना अदुगी मतंग दसु याउना ngasi kari huji manipur da thani pan hena thok bi masang se kyam kuina khanga gi legidoino state forces mayam state forces ngasi shokpa yoksal abani haibadi makoi na pariba khulai mayam da chumnagi nongmai macha ama adi koigi village protection ngakna bagi pot natre helicopter bo kaptha ba ya bagi pot yaure haibagi source phangabani adu taragadi cd war ne ba atopa country da gi war ne adugi matang hangze ai jangja matam da hujik sar kyam kun ngai bi doino unified command pai bi bani adu si pose kyam leidun hai matam da mahak na phongai base ai unified command si ai tom da pai banate kaina ama hai unified command si ai tom da na pai banate adu kai tare cm na su call to bai hai bagi pot na matam adu unified command som na leidi hai du som na gi thaidok bagi du to bigano som na pai hai du gi poto hai bi ro hai matam da mahak na hai bada akoi gi hujik leidi ba mapan da gi changjal haibase khangaba natra usgasigi officer amagi voice viral oiba matam dasu mapandagi burmis yaure pdf bapadi burmis yaure state forces attack taw muthat naba tawre haibase viral tabiram bai adudi tadri hai aduga nasai video amdi ubirabra aidi cookie terrorist singduna assam rifle da nang kaigumba kumdar agadi nang kap kani hai central forces tabu kap ke harba moigi terrorist sing yaurabu da kari phimam lebi gano hai matam da makoi khangi adugi di ure aduga cookie laidiba militant singduga civilian सिंसिगा मिक्स तौर लेग्रे अदुना मिक्स तौर लेबनिना याम कन एक्शन दो लखपदो यादबगी नेचर अदुदा कइनो हाइबिदिस बदुदी terrorist support tawriba mi dudi dum mosu terrorist tarabane badum sengna harabadi adudi law and order gi matung ina karigumba atangwadi group ama support tawtadi mosu atangwadi dum tare adudi tawba ya debra haiba matamda mahak na hai adudi yai adugi adubogda akan action lobagi damakta assam rifle gi kangu dai lairiba forces ki kangu lakpada order pi grabane moida chin high grabane adudi high badudi makoin adudi salsin na high bai sidi makoi adudi sar na ngangba indrena law yarabra na haiba matamda adudi nate makoi perform tawri ground reality gi pot to khangabane na adudi sir kedom ta haige akoi than nipan hel abasida sir kedom ta hangjage mapan dagi changjal lakpa external aggression adagi mapan dagi changjal iba yaure haibase sar na yaningabra yaningdebra amtak adudi statement amtang pibiu haiba matamda mahak adudi haiba ngamoy adudi ai huji mahaiba proof laitri kanana no sir proof pi doi se loima khangaba ngatani angang masabu khangabni mapane changjal lakpa yaure external aggression yaure je khangabani adudi sir than nipan henjelak sibo sengna haragadi sar than nipan henjelak libu sibo mapan dagi changjal lakpa yaudi haiba isa khangda taragadi adudi sir adudi sir na jam chawa power am paraga phammi sibu sir adudi sir na angang machabu uraba khangaba pochida habi sir na baw adugi poto haiba ngamde hai taragadi kumai hai doino kari no hai matamda pakistan gi terrorist na chamanan tawbo poto makoi kuki terrorist barmale changjal pasina tawrabani aduna sir ke phare sina si oigre huji akhoi hangjari base huji phongphong saba pochida state police force huji lairiba leitabagduna amuk mi ani leigita chu yam nungai ta sigi porta su sana commission semgadabni kumai semi bano adagi nahan siri bada suju central forces ka 200 meter dang khena na paw leirabani adu taragadi 200 khena leiraga security leire na masa thabak sinthal tawba chacharuraga makoi kuki terrorist sing sina tamthina hapiba adu su central forces na 200 meter khak na leire har kanadi si matanda kai hainingi har matamda sigi namutadi inquiry ma commission ma tawrani adu khoi khangi hai adu taragadi sakenom taisage huji phongphong sari पोछदा हुजी कोई मनी स्टेट फोर्सेस मनी हुजी मोरे दा लरिबा सिंगसे मखोइ से सुमाइना दुम थादु अदब्रा मखोइ से सेफ ओइरब्रा सिगी रेस्पोंसिबिलिटी सन लौब ngमगद्रा ना हाइबा मतमदा मखोइ दे आर सेफ 100% मखोइ फोर्सेस में आमदुना याम कना येंजल्ली दुम थादु अदब्रा मखोइ से सेफ ओइरब्रा सिगी रेस्पोंसिबिलिटी सन लौब ngमगद्रा ना हाइबा मतमदा मखोइ दे आर सेफ 100% मखोइ फोर्सेस में आमदुना याम कना येंजल्ली अखोइ सेंट्रल फोर्सेस में आमना मखोइ फजन येंजलो हाइबि ऑर्डर लै अदुबु मान हाइसे कापनबदा करिगुंबा हाइबदि अखोइगी वारनि अखोइगी सिदि केनोनी अखोइगी कापनरिबनि मनुंग थोइबनि डिस्टर्बेंसेस थोइबनि अदुना करिगुंबा सिदा असिबि अशोकपा के इंजुरी यारपदुदि नन आइगोंदा सेफ ओय हाइबदो 100% सेफ ओय होइब्रा हांगबदुदि अदुदि आइको माइ हाइदुनो मोइदि फोर्सेस ने सर अदु हाइबनते
aina haibadi matomda thadoga thammaga kanamtagi mateng yaudabida central forces su yengla henbagumba ade matomda state forces thadoga thammadra hangbane makoi lan kapna bada injury shokadra shokodra hangba natte aduna sigi pose kai leibege haiba matamda maha adugi oinadi they are 100% safe ti haire emana adugi level du dadi aduna hoji thanipan henjala bani sir sibau sida khangdre natraga akoi khangdi amna khangba ichamna leibadawna diplomacy sanabase sir officer oi haibe wani rajniti wala se somne hena order kanong khangdi haibe ge ipona mathamjalame haibe diplomacy sanaba matamde te hojikti amaju saudna matamde te indian nama oina ba haibe di manipuri mo oina khanbiranu hojikti indian oina khanbiro mapani changjallapana manipur se india se muthatnaba tawra abani adudi sir hojik indian oina khanbi mataw leire indian nama oina matam yore huji aduna huji strict action law na bado saram tang tawbiro aduga mana adu ai am kan tawri adubo yam ai su yam kan tawri aduga mana kan kitang kan ngang padu ai su tawra ka tai mayam thadu o khodo pham thadu ai thadu hai tar hai mak chathi ge kai na ma hai adu sa adu som na pham thadu pai thaduk tabi wari sayam thambigro sar ge duty to fazana unified command in tawbiyo hai badu ne na akoina khara kan haizara me duna tasena pen da basi yam di leire ai mayam da haizaning badi Huzik akoy kolau pulap akoy state forces sijal abri aduga yamna most important thing aina mayam da haizaning ba article 355 chatna dabra sir si huzik karino haimi matamda Amit Shah na su parliamenta there is the involvement of the external aggression laire se hairabani NIA su hairabani sir article 355 chatna dabra hangbatam damda no there is no any paper like the article 355 chatna de na haire adu chatna di kumane chatna dri haim no sir karino haimi matamda mapandi external aggression yaure haibasi Amit Shah su haigrabani adu Amit Shah na haibadi kumane adu man hairakpada Amit Shah gi yam source yam chawe makoi di yamna chaw agency lei adu target aingonda adu gi report lei adu sir thanipan sida lei bawdi external aggression lei khangdri sina di sir adugi sir gi team se yam solabra haibagi pot amasu in thamjarami aduna akoi tasena hujiki laiba point sing sida mana 100% safe already hairi state forces se 100% safe ore adu makoi sum ngatang kapna matam injury thokpa duna sa aduna side ama thamkhraga makoi se chapchana cover tawri haibagi pot amdi thama imana aduga hujik laiba ngasigi thodok state forces sing sida tarak iba makoi ne kuki terrorist sing sina tarak iba lan gi matangda nahan kuki akoigi kuki terrorist sing sina micham praja mari hatpagi matangda commission ama inquiry commission ama semgani habai pot amdi thame sir akoi hujik akoi sada unabala isisu Mr. Kuldeep ta unabala lakpa natte laiba se unified command pariba security advisor unaba lakpani aduna songi power gi matung ina koi unaba lakpani Kuldeep haiba nupa se unaba lakpa natte na haijarame koina aduna hujik koina mayam ungtang aseng bachumba se mayam pulap khangmi na mathau tai aduga yam nungai taba tawriba hujik makoi hujik central forces moi duga akoina 60-80,000 central forces leire haiba se mahak na haipa da report am puthore mana haiba da adu aran bani 26,000 muktani laise mapandagi changjal aise kun taruk muktani 26,000 muktani adu state ki forces tuga 35,000 duga punjal laga 50-60 mu oibe yai adu mapandagi changjal aibase mayam na hariba 80,000 60,000 do natte only 26,000 ne haibagi pot ma thame mana adu taragadi Indian gi army forces dagi di home ministry gi makha oiro defense ministry gi okoiro akoi khangjai Indian gi forces se yamna kai haitare yamna advance oiba technology paiba weapon paiba kangu yamna advance oi team ni adudi hujik kuki terrorist se control tawbang ngamdrib se karigano akoi huji central forces sing se weak oire haiba yarabra na hangma matam adu sunna temu haire aduna kitang confusion di lehowe aina haije dobomna akoi aduna jet regiment gi matang da su manahan akoi gi proof mana proof pame haidi evidence myam moina tawi tabak tawi phabagi khoigi mapandagi changak sing yaure haibagi proof to pame adu proof to lera kan ngang duini adudi anjat regiment manga phabagi matang du da khoi proof su lei sir da dudi mina pidra so khoi laga pirage adudi sir na adudi kamendo thodra mapandagi changak pai lai haibado hujiki akoina piraga uttora bra sir dan haiba matam da adudi piro haiba maleko piro haibani man haido aduna piro na hai aduna lai se masase kitang aina haijari se order pigre hai chin na traga su any cookie terrorist ka samna ba sing sudum adum akan be action lawron order pigre hai adu de somda bung tawrak adu di mai order si indabra hai question dunia muksu lai doi se mai order si indabra adu unified command se ma mu pai mi nei mu hai adu na koin uri badi ma maton da pai baduni manung da confusion ma lai basina sidagi hawbadi confusion lai base koi de prajara chamam na haleba aduna the main question is like akoi huzik layami ba forces sing matik chaba 26,000 sina konadra aduga laiba sing sina konadra aduga makoi laiba sing sisu makoi da akan ba action law haibagi laitrabra aduga piraga su amu makoi na tawdabra haibagi marak
chamamnaba amdi leire habdi haizani adu chamamnaba si yam thuna longthokadabani aduna akoina huji phongphong saribada more da tariba state police forces se huji safe oida bra hang matamda mahakna 100% safe oida haibagi pot amdi thame hayeng ju reinforcement mana unified command pai basita ms ki side gi ma da no taw matik chai lobra hoj baw ro role sida yes or no sida tamkan ko yam phajana chadre lawedi karigino haiba matamda chadre lawri se karigino haiba matamda mana matik chadre haibadi mana thabak tawwe haibagi tawdi haibagi natte ko ina chai chadi haibadi man thabak tawram bi ai tawram da bi ai adu mapandagi changjalak pasing yaure haibase sibo haiba ngamde mamasana sibo number 1 number 2 da mamasa confused oi man order se pirage haibadi mapan changjal ai basing sida terrorist sing sida kap action lawro akan mai action lawro haibagi order do pigre hai adu somda di lawro tabai mamido du myam noi tabira banga tani adudi mana power exercise to se mana haibji in bidra bra haiba support am laktu netraga ma haida bra haibagi question du ne ba laktu se adu there are the very big questions may acho questions later hai tai ngasigi unaruba se wafam mayam khak thame mana ju thai dena kome adu daragadi magi ngasigi unaruba gi posi mana more gi thawdok si tasena mana control to ngamdre habsi mayek sengna ta ena lobibra control tau basing ngam di hai basi akoina aina hai badi manang magi pot na sibo chatharak li basidi ma confusion di laire sima khange aduga natraga haining da bra hai basi madi laire diplomacy marakta kai sanari bano hai badi madi rastiti sanabam di thokta bane madi tasena haragadi government official ni sida rastiti gi amachu saudana ba tau matam nate as a perfect indian namo oina ai di ma masana mapani changjal lapak terrorist yaure hai tar di ma aduga action da logada bane ba aduda mana politics sanari basi karigino aisu akoi as a common person mo ni understand tau de adune na haizani ngi di